मैम 제 ꯀꯪꯍꯜꯂꯒ ꯊꯝꯕꯤꯌꯨꯀꯣ ꯁꯤꯂꯧ ꯁꯧꯕꯤꯗꯣ ꯑꯗꯨꯗꯣ ꯆꯥꯔꯣꯅ ꯊꯛꯄ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯅꯍꯥꯟ ꯑꯩꯈꯣꯏ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇꯣ ꯗꯦꯠ 31ꯗꯣ ꯑꯩꯈꯣꯏꯁꯦ ꯃꯨꯝꯕꯩꯗ ꯆꯠꯇ ꯌꯥꯗꯗꯅ ꯆꯠꯂꯦꯗꯅ ꯑꯗꯨꯅ ꯏꯃꯣꯏꯅꯨꯗꯣ ꯇꯧꯒꯦꯗꯤ ꯈꯜꯂꯒ ꯇꯧꯍꯧꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯉꯁꯤꯁꯦ ꯇꯧꯒꯦꯅ ꯁꯤꯜ ꯂꯥꯡꯉꯦ ꯍꯧꯖꯤꯛ ꯍꯩꯔꯨꯛ ꯂꯩꯔꯛꯑꯦ ꯍꯩꯔꯨꯛ ꯑꯗꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯤ ꯂꯩꯔꯛꯑꯦ ꯑꯗꯨꯒ ꯉꯥꯁꯨ ꯂꯩꯔꯨꯔꯦꯀꯣ ꯑꯆꯨꯝꯕꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯂꯩ ꯆꯠꯂꯨꯔꯦ ꯑꯩꯅ ꯉꯥ ꯂꯩꯔꯨꯔꯦꯀꯣ ꯉꯥꯁꯤ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯃꯌꯨꯝꯁꯤꯃꯗꯤ ꯀꯥꯏꯊꯣꯛꯇ꯭ꯔꯤ ꯁꯤꯁꯦ ꯀꯩꯅꯣ ꯆꯥꯃꯝꯗꯥꯏ ꯀꯥꯏꯊꯣꯛꯑꯒꯦꯅ ꯑꯗꯣ ꯃꯌꯥꯝ ꯃꯊꯛꯇꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯍꯦꯛꯃꯤꯟꯅꯧꯔꯁꯤꯀꯣ ꯈꯔ ꯍꯦꯛꯃꯤꯟꯅꯧꯔꯁꯤ ꯑꯗꯨꯒ ꯍꯋꯥꯏꯟꯕꯤꯒꯗꯣ ꯄꯥꯜꯂꯦꯕ ꯑꯃꯅꯤ ꯑꯗꯨꯒꯗꯣ ꯍꯦꯛꯑꯒ ꯂꯥꯏ ꯀꯠꯄꯗ ꯌꯥꯎꯍꯧꯒꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯛꯇ ꯀꯥꯈꯠꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯍꯦꯛꯄ ꯃꯊꯪ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯂꯥꯏ ꯀꯠꯅꯕ ꯍꯪꯒꯥꯝ ꯑꯗꯒꯤ ꯀꯩꯀꯩ ꯈꯔ ꯍꯦꯛꯀꯦ ꯍꯪꯒꯥꯝꯁꯦ ꯁꯤꯃ ꯍꯦꯛꯑꯒꯦꯀꯣ ꯁꯤꯃ ꯍꯦꯛꯑꯦꯀꯣ ꯁꯤꯗꯩ ꯁꯤꯒ ꯍꯦꯛꯑꯒꯦ ꯍꯪꯒꯥꯝꯁꯦ ꯂꯥꯏ ꯀꯠꯅꯕꯀꯣ ꯁꯤ ꯂꯩꯔꯦ ꯈꯥꯃꯦꯟꯁꯦ ꯌꯥꯝ ꯐꯖꯔꯦꯀꯣ ꯑꯗꯣ ꯁꯤ ꯏꯃꯣꯏꯅꯨꯒꯤ ꯀꯠꯄꯁꯤ ꯑꯗꯨꯝ ꯌꯥꯍꯧꯔꯒꯦ ꯈꯥꯃꯦꯟꯁꯦ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯄꯥꯟꯕ ꯄꯣꯠꯅꯤꯅꯅꯦ ꯈꯥꯃꯦꯟ ꯑꯅꯤꯁꯤꯃ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯐꯗꯤꯒꯣꯝꯁꯦ ꯃꯄꯥꯟꯗꯒꯤꯕꯨꯗꯤ ꯉꯁꯥꯏ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯁꯨ ꯁꯤꯗꯒꯤ ꯈꯤꯇꯪ ꯑꯩ ꯊꯥꯖꯕꯁꯤꯗꯩ ꯈꯤꯇꯪꯈꯛ ꯀꯩꯅꯣ ꯇꯧꯅꯕ ꯁꯤꯁꯤꯃ ꯍꯥꯞꯄꯒꯦ मासे अदुम चोट चोट लाउना लेबगिने मराज यावबी कनो तौरे खरा खामेन जाम फजरद्रो खामेन अनिमक पेले येंबदा दगी नाकुपी खरे लेलागे लेना नाकुपी से तो सोनाकन साइज से मसमाइना सिगे लोइ लेन थोए सिदना मैम हवाई भी आप नुंसीबा पानबसे हेक्तोइनिको सिलेरेको सी हवाई बीसे हेक्तोइनी सिलेरेको सी हवाई बीसे हेक्के सिलेरेको मपानी फजन सारीको अदुगा पानबदी याम नुंसीना पालकपा अदो सिना आई लाइ कटपस दुम सिदा पानबजी याहोनिंग भाई तरेको अदो दुम हेगे दा हवाई बीम लेरे दगी सिदगी हवाई बी सिलेरे अदुगा सिदा हवाई बी अहुम से हेको मैम इमोइनु इवेंट कटनबगी इमोइनु इवेंट कटनबगी हवाई बी अहुम हेको हवाई बी अहुम हेइसे याम पिकने हेक्टोक पी हारकनी अदो अइना युम सिदा थाजबसे हेकनिंगबगी मैन आई हेइनिको अदो मैम मखादा अमुक चलसी पोट हेक्पा लोइरे अदो येंगमिनारसी मसुम सुम तो हवाई बी से सी लेरेको याम नुंसी हाबा कुमसी मैम हिंजांग नापी मथक्ति हेक्लगा सि थम्मेको हजिको हिंजांग नापी हेक्पा लोइसी सिल लांगबा कोपा हजि तौरागे थबकसिदी वाती वाली अगांग ट्यूशन जो लागा अगांग ट्यूशन मरक्सिदा अइना कनो तौरिनको अचुम्बना इबानी सिंदोक सिंजन तौनरगा अदो मैम हजि मथंग मथंग सेम साबा हौरागे मैम इवेंटोगी मागी फम्बम लांगजु सिदा अइना सेमजरे अदो हजि कनो तौरनी मागी अथेन पोट अइना सेमजबा हई लेदी मैम ngasiदी अइ लहौद्रे कइनोदि स्कूल दे हलागा होबे होबे तौबनिना लेदो यावहौद्रे अदो अइना सु ngamjaba सेंजलांगजबसे सेम सारागे हजि मथंग मथंग मैम हजि सेम साबा लोइरे इवेंटोगी फनेक अदगी खोंगसेट अदुगा फी इन्नबको इना फी हापे अदुगा सेम साबा लोइरेको ngaje makhan ahum lerakpane ado makhan ahum makto ai dum loi madum hape ado sida leireko ado ai hojik sije mai chukhalaga kano tawna bhonarage mai sidi khara mamme ko mai mut khare ado dona khara mamme mai chukhatpa hobro chukhapiro khara thengre dona ne mai lakpa ngairdi thengadaba lakani mai chakhi da ngai हेक अइना सेम साबा लोइरे तौबगने मई से चटखरे
ꯑꯗꯩ ꯉꯁꯤꯁꯦ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯑꯒ ꯊꯕꯛꯁꯦ ꯇꯧꯕꯅꯤꯅ ꯂꯩꯁꯨ ꯂꯩꯍꯧꯗ꯭ꯔꯦ ꯂꯩ ꯀꯥꯎꯔꯦ ꯑꯗꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯃꯊꯪꯗ ꯃꯌꯥꯝ ꯁꯤꯡꯒꯁꯦ ꯅꯍꯥꯟꯃꯨꯛꯇꯤ ꯁꯤꯡꯒ ꯁꯤꯡꯒ ꯌꯥꯝ ꯊꯤꯔꯒ ꯇꯧꯕꯅꯤ ꯐꯖꯅ ꯑꯗꯣ ꯉꯁꯤꯗꯤ ꯎꯆꯥꯟ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯔꯦ ꯎꯆꯥꯟ ꯃꯇꯦꯛꯇ ꯆꯝꯃꯨꯅꯦ ꯅꯪꯗꯣꯏꯗꯣ ꯌꯥꯔꯔꯣꯏꯅꯦ ꯀꯝꯕꯤꯒ ꯇꯧꯕꯅꯦꯀꯣ ꯑꯗꯣ ꯀꯝꯕꯤ ꯌꯥꯗ꯭ꯔꯦ ꯃꯣꯏ ꯁꯥꯏ ꯃꯤꯁꯤꯡ ꯍꯥꯏꯔꯅꯤ ꯃꯦꯝꯁꯦ ꯉꯁꯤꯗꯤ ꯉꯥꯒ ꯀꯠꯂꯤꯅꯦ ꯃꯣꯏ ꯄꯨꯖꯥꯁꯦ ꯀꯩꯅꯣ ꯑꯩ ꯍꯋꯥꯏꯕꯤ ꯑꯍꯨꯝ ꯅꯨꯡꯁꯤꯕꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯣ ꯃꯩ ꯂꯥꯛꯑꯦ ꯈꯔ ꯅꯨꯡꯉꯥꯏꯗꯅ ꯁꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯥꯏ ꯈꯣꯏꯔꯝꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯅꯕꯀꯣ ꯊꯦꯡꯅꯅꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯏꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯀꯥꯏꯊꯣꯛꯑꯒ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯈꯣꯠꯄꯗꯣ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯏꯃꯣꯏꯅꯨꯁꯦ ꯀꯩꯅꯣꯗꯗꯤ ꯗꯦꯠ 31ꯗꯗꯤ ꯇꯥꯈ꯭ꯔꯕꯅꯤꯀꯣ ꯗꯦꯠ 31ꯗꯣ ꯑꯩꯒꯤ ꯃꯨꯝꯕꯩꯗ ꯑꯩꯈꯣꯏ ꯆꯠꯇ ꯌꯥꯗꯅ ꯊꯕꯛ ꯆꯠꯊꯣꯛꯎꯔꯦꯗꯅ ꯑꯗꯨꯗꯨꯅ ꯇꯥꯍꯧꯗꯕꯗꯣ ꯉꯁꯤ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯇꯧꯁꯦꯅ ꯃꯃꯥꯡ ꯆꯍꯤꯗꯁꯨꯅꯦ ꯑꯆꯨꯝꯕꯅ ꯑꯗꯨꯝ ꯍꯩ ꯂꯩ ꯈꯔ ꯀꯠꯂꯒ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯂꯣꯏꯁꯜꯂꯦꯕ ꯑꯗꯩ ꯉꯁꯤꯁꯨ ꯁ꯭ꯀꯨꯜꯁꯦ ꯐꯪꯗꯕ ꯉꯟꯇꯥꯅ ꯇꯧꯁꯦꯅ ꯈꯟꯕ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯐꯪꯗꯕ ꯑꯩꯈꯣꯏꯅꯗꯤ ꯁꯨꯇꯤ ꯐꯪꯅꯤ ꯈꯟꯕ ꯑꯗꯣ ꯁꯨꯇꯤ ꯐꯪꯗꯦꯅꯅꯦ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯒ ꯁꯤꯜ ꯂꯥꯡꯉꯒ ꯂꯣꯏꯅꯃꯛ ꯑꯩꯅ ꯉꯥ ꯂꯩꯕ ꯆꯦꯜꯂꯦ ꯑꯆꯨꯝꯕꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯕ ꯆꯦꯜꯂꯦ ꯑꯗꯒꯤ ꯑꯉꯥꯡ ꯇ꯭ꯌꯨꯁꯟꯁꯨ ꯑꯩꯈꯣꯏꯅ ꯀꯧꯁꯜꯂꯨꯔꯕ ꯑꯗꯨꯅ ꯃꯔꯥꯡ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯄꯣꯠ ꯆꯩꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯩ ꯋꯥꯠꯂꯝꯃꯦ ꯑꯗꯩ ꯂꯥꯁꯨ ꯃꯌꯥꯝ ꯂꯩꯅꯦꯕꯀꯣ ꯑꯗꯨꯏꯁꯨꯅꯦ ꯅꯨꯃꯤꯠ ꯇꯔꯥ ꯅꯤꯡꯁꯤꯡꯉꯕ ꯑꯃꯈꯛ ꯆꯠꯂꯨꯏꯕ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯐꯪꯉꯦꯕ ꯂꯥ ꯄꯥꯝꯕꯤ ꯀꯩꯅꯣ ꯂꯐꯨ ꯍꯧꯋꯦꯕ ꯂꯥ ꯍꯦꯛꯄ ꯌꯥꯏꯕ ꯑꯗꯨꯁꯨꯅꯦ ꯒꯦꯠ ꯁꯣ ꯂꯣꯟ ꯂꯩꯔꯝꯃꯕ ꯅꯍꯥꯟꯈꯩꯗꯤ ꯒꯦꯠ ꯁꯣ ꯂꯣꯟꯗꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤ ꯂꯣꯟ ꯂꯩꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯐꯪꯉꯛꯇ꯭ರೆ ꯂꯥ ꯑꯗꯣ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯂꯥꯗꯒ ꯇꯧꯔꯒ ꯐꯖꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯆꯥꯛ ꯊꯣꯡ ꯊꯥꯛꯄ ꯍꯧꯅꯕ ꯍꯣꯠꯅꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯏꯃꯣꯏꯅꯨ ꯏꯕꯦꯟꯗꯧ ꯏꯔꯥꯠꯄꯁꯤꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯨꯝꯅꯃꯛꯇꯁꯨ ꯄꯤꯖꯔꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯏꯐꯕ ꯑꯐꯕ ꯑꯣꯏꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯔꯒ ꯃꯈꯥ ꯇꯥꯕ ꯁꯨꯝ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯆꯨꯝꯕꯗꯤ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯍꯥꯏꯕꯗꯅ ꯌꯥꯏꯐꯔꯦ ꯑꯩ ꯍꯧꯖꯤꯛ ꯉꯥ ꯁꯦꯝꯕ ꯂꯣꯏꯔꯦ ꯉꯁꯤ ꯉꯥꯁꯦ ꯈꯔꯗꯤ ꯄꯤꯛꯄꯅꯤꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯉꯥ ꯑꯆꯧꯕ ꯂꯩꯒꯗꯕꯗꯣ ꯉꯥ ꯑꯆꯧꯕ ꯑꯝꯇ ꯂꯩꯔꯝꯗꯕ ꯃꯆꯥꯁꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯗꯨꯗꯨꯅꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯁꯦꯝꯃꯛꯑꯒꯦ ꯇꯧꯅ ꯃꯌꯥꯝ ꯉꯥ ꯁꯦꯝꯕ ꯂꯣꯏꯔꯦꯀꯣ ꯉꯥ ꯑꯗꯒꯤ ꯑꯂꯨ ꯇꯃꯥꯇꯔ ꯑꯗꯒꯤ ꯁꯤꯡꯁꯤꯗꯪ ꯍꯥꯞꯄꯤꯀꯣ ꯁꯤꯡ ꯁꯨꯒꯥꯏꯔꯦ ꯑꯗꯨꯒ ꯍꯋꯥꯏ ꯊꯔꯥꯛꯁꯤꯒ ꯅꯥꯀꯨꯞꯄꯤꯁꯤꯅ ꯉꯧꯔ ꯂꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯇꯦꯖꯄꯇꯥꯒ ꯑꯗꯨꯒ ꯃꯦꯊꯤꯒ ꯀꯩ ꯈꯔ ꯉꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯊꯣꯡ ꯊꯥꯛꯄꯗꯤ ꯅꯝꯃꯔꯣꯏꯒꯦꯗ ꯈꯪꯗꯦ ꯑꯗꯨꯕꯨ ꯌꯦꯡꯒꯦ ꯃꯔꯛꯇ ꯁꯨꯝ ꯍꯥꯞꯄ ꯌꯥꯕ꯭ꯔꯥꯅ ꯊꯦꯡꯉꯦ ꯄꯨꯡꯁꯦ 9-10 ꯇꯥꯁꯜꯂꯛꯑꯦ ꯑꯩ ꯍꯧꯖꯤꯛ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯊꯣꯡꯕ ꯍꯧꯒꯠꯂꯒꯦꯅ ꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯕ ꯍꯧꯒꯠꯂꯦꯀꯣ ꯅꯥꯀꯨꯞꯄꯤ ꯑꯗꯒꯤ ꯁꯤꯡ ꯃꯔꯨ ꯃꯔꯥꯡ ꯁꯨꯝ ꯍꯥꯞꯄꯒ ꯁꯨꯝ ꯉꯧꯔꯤꯅꯤ ꯈꯤꯇꯪ ꯃꯨꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯉꯥ ꯍꯥꯞꯅꯕ ꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯉꯥ ꯍꯥꯞꯆꯤꯜꯂꯦ ꯉꯥꯁꯤ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔꯅꯤꯀꯣ ꯑꯗꯨꯒ ꯑꯂꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯁꯤꯗ ꯑꯂꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯑꯂꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯥꯏ ꯍꯥꯏꯈ꯭ꯔꯦ ꯑꯂꯨꯒ ꯍꯋꯥꯏ ꯊꯔꯥꯛꯀꯁꯦ ꯁꯤꯁꯦ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯀꯩꯅꯣ ꯇꯧꯔꯅꯤꯀꯣ ꯃꯆꯨꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯌꯥꯝ ꯑꯩ ꯁꯤꯗ ꯃꯆꯨꯒ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯉꯥꯡꯕꯒꯀꯣ ꯃꯆꯨ ꯑꯗꯒꯤ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯑꯗꯨꯝ ꯍꯥꯞꯄꯦꯀꯣ ꯁꯤ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯄꯛꯀꯦꯀꯣ ꯑꯩ ꯁꯤꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯨ ꯍꯥꯞꯆꯤꯜꯂꯒꯦꯀꯣ
ꯈꯥꯃꯦꯟꯁꯤꯟ ꯍꯥꯞꯄꯒ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯅꯕ ꯃꯍꯤꯁꯨ ꯍꯥꯞꯅꯕꯀꯣ ꯈꯥꯃꯦꯟꯁꯤꯟꯒꯁꯦ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯣꯏꯁꯤꯜꯂꯛꯑꯀꯥꯟꯗ ꯀꯩꯅꯣ ꯇꯧꯅꯤꯀꯣ ꯃꯍꯤ ꯍꯥꯞꯄꯅꯤ ꯃꯍꯤ ꯑꯁꯥꯕ ꯍꯥꯞꯄꯅꯤ ꯑꯗꯨꯝ ꯁꯧꯔꯛꯑꯦꯀꯣ ꯁꯧꯔꯒ ꯑꯂꯨ ꯈꯥꯃꯦꯟꯁꯤꯟ ꯃꯨꯟꯕ ꯉꯥꯏꯔꯁꯤ ꯃꯌꯥꯝ ꯉꯥ ꯊꯣꯡꯕꯁꯦ ꯐꯖꯔꯦ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦꯀꯣ ꯊꯨꯝ ꯍꯥꯞꯈ꯭ꯔꯦ ꯊꯨꯝ ꯍꯥꯞꯄꯒ ꯚꯤꯗꯤꯑꯣ ꯚꯤꯗꯤꯑꯣꯒ ꯅꯝꯍꯧꯗꯦ ꯇꯦꯡꯕꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯁꯤꯗ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯐꯗꯤꯒꯣꯝꯁꯤꯅ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯍꯦꯛꯄꯗꯨꯅꯤ ꯏꯔꯣꯝꯕꯒꯤ ꯈꯔ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯔꯛꯄꯅꯤꯀꯣ ꯁꯤꯗ ꯃꯆꯜꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯍꯥꯏꯔꯒ ꯑꯩ ꯉꯥ ꯊꯣꯡꯕꯗ ꯂꯣꯏꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯔꯒꯦ ꯂꯥꯏꯒꯤ ꯀꯠꯅꯕ ꯁꯦꯝ ꯁꯥꯔꯛꯑꯒꯦ ꯃꯌꯥꯝ ꯉꯥ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯅꯥꯀꯨꯞꯄꯤ ꯉꯁꯥꯏ ꯑꯉꯧꯕꯗꯣ ꯑꯗꯨꯗꯣ ꯈꯤꯇꯪ ꯂꯧꯊꯣꯛꯄ ꯁꯤꯁꯦ ꯍꯥꯞꯆꯤꯟꯒꯦ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯍꯥꯞꯄꯁꯨ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯥꯏ ꯀꯠꯅꯕ ꯁꯦꯝ ꯁꯥꯔꯛꯑꯒꯦ ꯃꯌꯥꯝꯁꯤꯗ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯒꯤ ꯏꯔꯣꯝꯕ ꯆꯝꯐꯨꯠ ꯏꯔꯣꯝꯕꯁꯦ ꯈꯤꯇꯪ ꯈꯛꯅꯤꯀꯣ ꯂꯣꯜꯂꯤꯁꯦ ꯑꯗꯣ ꯑꯩ ꯂꯥꯏꯒꯤ ꯍꯧꯖꯤꯛ ꯂꯥꯏ ꯀꯠꯅꯕ ꯁꯦꯝ ꯁꯥꯔꯛꯑꯒꯦ ꯑꯍꯥꯟꯕꯗ ꯁꯤ ꯄ꯭ꯂꯦꯠꯁꯤꯗꯅꯦ ꯑꯩ ꯆꯥꯛ ꯍꯥꯟꯅ ꯍꯥꯞꯄꯛꯑꯒꯦꯀꯣ ꯆꯥꯛ ꯍꯥꯟꯅ ꯍꯥꯞꯄꯦ ꯃꯌꯥꯝꯁꯤꯗ ꯑꯃꯨꯛ ꯆꯝꯐꯨꯠ ꯍꯥꯞꯀꯦꯀꯣ ꯆꯝꯐꯨꯠꯁꯦ ꯑꯁ ꯕꯤꯠꯔꯨꯠꯀꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯣꯏꯔꯝꯃꯤ ꯁꯤꯕꯨ ꯑꯩ ꯇꯦꯡꯀꯣꯠ ꯅꯨꯡꯁꯤꯕꯁꯤꯗ ꯀꯃꯥꯏꯅ ꯍꯥꯞꯇꯣꯏꯅꯣꯕ ꯃꯌꯥꯝ ꯆꯝꯐꯨꯠꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝꯁꯤꯗ ꯆꯝꯐꯨꯠ ꯂꯩꯔꯦ ꯃꯌꯥꯝꯁꯤꯗ ꯏꯔꯣꯝꯕ ꯂꯩꯔꯦ ꯏꯔꯣꯝꯕꯁꯦ ꯍꯋꯥꯏꯟꯕꯤ ꯑꯍꯨꯝꯗꯨꯒꯤ ꯃꯌꯥꯏꯁꯦ ꯀꯟꯕꯖꯥꯠꯅꯤ ꯍꯋꯥꯏꯟꯕꯤ ꯃꯅꯝꯒ ꯅꯝꯃꯒꯅꯦ ꯃꯅꯝꯁꯦ ꯈꯨꯠꯅꯨꯡꯁꯤ ꯑꯃ ꯂꯩꯔꯦꯀꯣ ꯏꯔꯣꯝꯕ ꯏꯕꯦꯟꯗꯧꯒꯤ ꯏꯔꯣꯝꯕꯁꯦ ꯏꯔꯣꯝꯕꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯉꯥ ꯊꯣꯡꯕ ꯏꯕꯦꯟꯗꯧ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯎꯔꯁꯨ ꯍꯥꯎꯋꯦꯅ ꯆꯥꯕꯤꯌꯨ ꯍꯥꯎꯇ꯭ꯔꯁꯨ ꯍꯥꯎꯋꯦꯅ ꯆꯥꯕꯤꯌꯨ ꯏꯆꯥꯅ ꯌꯥꯝ ꯋꯥꯅ ꯊꯣꯡꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯊꯨ ꯍꯥꯊꯨ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯒ ꯆꯦꯜꯂꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯤ ꯂꯩꯔꯦꯀꯣ ꯁꯤ ꯆꯝꯐꯨꯠꯁꯦ ꯃꯃꯥꯏ ꯂꯩꯊꯣꯛꯀꯦ ꯁꯤ ꯂꯩꯔꯦ ꯑꯩ ꯏꯁꯤꯡ ꯀꯠꯅꯕ ꯁꯦꯝꯃꯛꯀꯦ ꯏꯁꯤꯡ ꯑꯗꯣ ꯑꯩ ꯂꯥꯏ ꯀꯠꯐꯝ ꯑꯝꯇ ꯁꯦꯝꯈꯤꯒꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯥꯏ ꯀꯠꯅꯕ ꯁꯦꯝ ꯁꯥ ꯂꯣꯏꯔꯕꯅꯤꯅ ꯂꯥꯏ ꯀꯠꯂꯒꯦ ꯏꯕꯦꯟꯗꯧꯒꯤ ꯑꯩ ꯂꯩꯔꯦ ꯑꯩ ꯏꯕꯦꯟꯗꯧꯒꯤ ꯍꯧꯖꯤꯛ ꯆꯥꯛꯂꯦꯟ ꯀꯠꯂꯦ ꯀꯣ ꯏꯕꯦꯟꯗꯧ ꯏꯆꯥꯅ ꯍꯣꯠꯅꯖꯕꯁꯦ ꯇꯠꯅꯕ ꯂꯩꯇꯅ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯪ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯃꯌꯥꯝ ꯁꯥꯏ ꯃꯇꯥꯡꯁꯤꯃ ꯂꯣꯏꯁꯤꯜꯂꯦꯀꯣ ꯈꯔ ꯋꯥꯏ ꯑꯃ ꯁꯪꯉꯤ ꯑꯩ ꯍꯧꯖꯤꯛ ꯏꯕꯦꯟꯗꯧꯒꯤ ꯀꯠꯄ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯛ ꯊꯣꯡ ꯂꯣꯏꯔꯛꯄꯗ ꯄꯨꯡ 12 ꯇꯥꯔꯦ ꯆꯥꯛ ꯊꯣꯡ ꯂꯣꯏꯔꯛꯄ ꯍꯥꯏꯗꯤ ꯂꯥꯏ ꯀꯠꯄ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯛꯄꯁꯤꯗ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯣꯈꯥꯛ ꯊꯦꯡꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯤ ꯃꯌꯥꯝ ꯆꯥꯛꯁꯦ ꯄꯨꯡ 12 ꯇꯥꯈ꯭ꯔꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯊꯕꯤ ꯁꯝꯒꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯀꯩꯊꯦꯜ ꯆꯠꯂꯨ ꯍꯜꯂꯛꯑ ꯀꯣꯛ ꯇꯨꯝꯕ ꯍꯥꯎꯋꯦ ꯊꯕꯤꯁꯦ ꯁꯤꯅ ꯍꯔꯊ ꯒꯖꯔ
ꯏꯇꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯇꯥꯗꯨ ꯍꯥꯏ ꯏꯃꯣꯏꯅꯨꯁꯨ ꯇꯧꯗꯣꯏꯕ ꯑꯗꯨ ꯃꯊꯛꯇ ꯑꯃꯨꯛ ꯑꯉꯥꯡ ꯇꯣꯏꯁꯟꯁꯨ ꯂꯥꯛꯏꯕ ꯐꯖꯔꯦꯅ ꯑꯗꯒꯤ ꯃꯥꯂꯦꯝ ꯂꯩꯁꯥꯒ ꯂꯩꯈꯤꯕ ꯁꯤꯟꯅꯗꯕ ꯀꯨꯏꯔ ꯀꯥꯏꯅ ꯆꯥꯛꯁꯤꯟꯅ ꯊꯝꯃꯟꯗꯅ ꯊꯤꯔꯝꯒꯦꯗꯣ ꯆꯥꯛ ꯂꯥꯝꯃꯦꯗꯨꯅ ꯑꯩꯅ ꯆꯝꯐꯨꯠ ꯍꯟꯊꯗꯩꯕ ꯁꯤꯅ ꯀꯣꯕꯤꯗꯨ ꯋꯥ ꯍꯥꯎ ꯆꯝꯐꯨꯠꯁꯤꯀꯣ ꯄꯨꯛ ꯊꯟꯅ ꯆꯥꯉꯝꯃꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯣ ꯉꯥ ꯊꯣꯡꯕꯅꯦ ꯏꯔꯣꯝꯕꯅꯦ ꯇꯣꯠꯂꯒ ꯆꯥꯔꯛꯀꯦꯀꯣ ꯑꯩ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯎꯍꯟꯕꯒ ꯌꯥꯔꯣꯏꯗꯣꯏꯅꯤ ꯇꯧꯔꯤꯁꯤꯗ ꯉꯥ ꯊꯣꯡꯕꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯏꯔꯣꯝꯕꯒ ꯐꯖꯅ ꯃꯨꯛꯕꯥꯡꯒ ꯇꯧꯒꯦ ꯇꯧꯕꯗꯣ ꯌꯥꯔꯣꯏꯕ ꯍꯧꯖꯤꯛ ꯄꯨꯡ ꯊꯦꯡꯉꯦꯗꯅ ꯌꯥꯝꯅ ꯋꯥ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯑꯆꯨꯝꯕꯗꯤ ꯍꯩꯔꯔꯣꯏ ꯃꯥꯗꯤ ꯇꯣꯏꯊꯣꯡ ꯆꯥ ꯍꯩꯇꯕꯅꯤꯅꯅꯦ ꯍꯥꯎꯔꯦ ꯑꯆꯨꯝꯕꯗꯤ ꯉꯁꯤ ꯆꯥꯛ ꯄꯨꯡ ꯑꯃ ꯆꯪꯉꯅꯤ 이런버세 ꯍꯋꯥꯏꯟꯕꯤ ꯍꯥꯞꯄ 이런버세 와 이런버세 hangam ꯃꯆꯦꯠ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯍꯣꯏ ꯈꯔ ꯃꯔꯣꯛ ꯑꯅꯤ ꯑꯍꯨꯝꯒ ꯑꯗꯨꯒ ꯍꯋꯥꯏꯟꯕꯤꯗꯨꯒ ꯂꯣꯜꯂꯤꯅꯦ ꯅꯪꯒ ꯑꯗꯨ ꯃꯌꯥꯝ ꯆꯥꯍꯧꯔꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯆꯥꯛꯆꯥ ꯇꯣꯛꯑ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤ ꯊꯕꯛꯁꯦ ꯄꯨꯔꯥ ꯂꯣꯏꯕꯗ ꯄꯨꯡ ꯀꯌꯥ ꯇꯥꯏ ꯌꯦꯡꯁꯤꯀꯣ ꯊꯕꯛ ꯂꯣꯏꯔꯦ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯔꯦ ꯑꯗꯣ ꯁꯝꯁꯦ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯔꯣ ꯑꯩꯗꯣ ꯀꯣꯛꯁꯦ ꯉꯁꯥꯏ ꯀꯣꯛ ꯇꯨꯝꯃꯒꯅꯦ ꯔꯕꯔꯁꯤꯅ ꯊꯦꯛꯀꯣꯏꯅ ꯀꯩꯅꯣꯁꯦ ꯀ꯭ꯂꯤꯞꯁꯤꯅ ꯊꯦꯛꯀꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯈꯤꯕꯒꯤ ꯑꯩ ꯆꯥ ꯊꯥꯡꯒꯠꯂꯝꯕꯅꯦ ꯑꯝꯇ ꯌꯥꯔꯕ ꯌꯦꯡꯕꯤꯌꯨ ꯁꯧꯒꯤ ꯃꯄꯥꯟꯒꯤ ꯆꯥ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯊꯦꯡꯅ ꯆꯥꯔꯕꯅꯤꯅ ꯇꯨꯝꯅꯕ ꯁꯝꯁꯦ ꯑꯃꯨꯛꯅꯦ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯔꯦ ꯀ꯭ꯂꯤꯞꯁꯦ ꯁꯝꯁꯦ ꯌꯥꯎꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯁꯨ ꯃꯊꯛꯇ ꯀꯤꯁꯨ ꯀꯤꯔꯦ ꯌꯥꯎꯗ꯭ꯔꯤ ꯃꯊꯛꯁꯤꯗ ꯁꯝꯒꯅꯤ ꯅꯥꯀꯥꯟ ꯍꯥꯠꯇ꯭ꯔꯦ ꯁꯟ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯗꯗꯤꯅꯦ ꯊꯕꯛ ꯑꯃꯃꯨꯛ ꯇꯧꯔ ꯀꯣꯛ ꯇꯨꯝꯗꯕꯤꯗ ꯆꯠꯂꯕ ꯏꯔꯨꯖꯔꯒ ꯑꯗꯣ ꯍꯜꯂꯛꯑꯒ ꯉꯥ ꯂꯩꯕ ꯈꯣꯠꯄ ꯆꯠꯄ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯑꯩꯒꯤ ꯏꯃꯣꯏꯅꯨꯒꯤ ꯏꯕꯦꯟꯗꯕꯨ ꯆꯥꯛꯀꯠꯅꯕꯁꯦ ꯑꯁꯤ ꯊꯤꯕꯁꯤꯗ ꯃꯇꯝ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯗꯣ ꯀ꯭ꯂꯤꯞ ꯁꯪꯀ꯭ꯔꯥꯟꯇꯤꯒꯤ ꯀ꯭ꯂꯤꯞ ꯄꯤꯔꯛꯄꯅꯦ ꯁꯤꯁꯤꯅ ꯅꯪꯁꯤꯗꯤ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯔꯦ ꯃꯌꯥꯝ ꯑꯩ ꯆꯥ ꯄꯨꯊꯣꯔꯛꯀꯦ ꯑꯆꯨꯝꯕ ꯇꯥꯕꯤꯗꯦ ꯑꯩ ꯆꯥ ꯄꯨꯊꯣꯔꯛ ꯍꯥꯏꯕ ꯄꯨꯊꯣꯔꯛ ꯍꯥꯏꯕ ꯅꯠꯇꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯇꯥꯕꯤꯗꯦ ꯑꯩ ꯆꯥ ꯄꯨꯊꯣꯔꯛꯀꯦ ꯃꯌꯥꯝ ꯂꯩꯕꯤꯔꯝꯃꯣ ꯃꯌꯥꯝ ꯊꯦꯡꯉꯦ ꯄꯨꯡ 12:05ꯗ ꯉꯥꯏ ꯇꯨ ꯆꯧꯒꯤ ꯃꯄꯥꯟ ꯆꯥ ꯂꯣꯜꯂꯤꯕ ꯑꯩꯅ ꯁꯤ ꯆꯥꯁꯦ ꯊꯛꯑꯅꯤ ꯑꯗꯨꯒ ꯊꯦꯡꯅ ꯆꯥꯛ ꯆꯥꯔꯒ ꯈꯔ ꯗꯥꯏꯖꯦꯁ ꯑꯣꯏꯔꯕꯀꯣ ꯑꯗꯨꯒ ꯇꯨꯝꯃꯅꯤ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯁꯦ ꯂꯦꯟ ꯊꯦꯡꯉꯤꯁꯦ ꯂꯥꯏ ꯀꯠꯅꯕ ꯀꯣꯜꯂꯤꯛꯁꯦ ꯂꯥꯏ ꯀꯠꯅꯕ ꯀꯣꯜꯂꯤꯛꯁꯦ ꯇꯨ ꯄꯨꯈꯝꯒ ꯒꯤꯂꯥꯁꯀ ꯂꯩꯔꯕ ꯇꯦꯡꯀꯣꯠꯁꯦ ꯇꯦꯡꯀꯣꯠ ꯑꯍꯨꯝꯗꯣ ꯊꯤ ꯈꯪꯗ꯭ꯔꯤꯅꯦ ꯀꯥꯏꯗ ꯊꯤꯌꯦ ꯁꯥꯠꯄ ꯌꯥꯕ ꯁꯥꯠꯂꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯀꯥꯏ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯀꯞ ꯀꯩ ꯊꯝꯕ ꯃꯔꯛꯇꯨꯗ ꯄꯥꯟꯁꯤꯒꯤ ꯒꯤꯂꯥꯁ ꯊꯝꯕ ꯄꯥꯟ ꯁꯤꯟꯅꯗꯕ ꯃꯐꯝ ꯑꯣꯏꯕꯗꯨꯅ ꯈꯪꯗꯕ ꯑꯃꯗꯧ ꯐꯥ ꯌꯦꯡꯉꯤ ꯑꯃꯗꯧ ꯐꯥ ꯌꯦꯡꯉꯤ ꯑꯗꯨꯒꯗꯤ ꯂꯥꯁꯇ ꯋꯥ ꯈꯨꯍꯥꯎꯁꯦ ꯋꯥ ꯑꯩꯅ ꯊꯨꯝ ꯑꯅꯤꯔꯛ ꯊꯥꯛꯎꯔꯦ ꯈꯤꯇꯪ ꯊꯨꯝꯗꯤ ꯄꯤꯟꯁ ꯈꯛꯇꯅꯤꯗ ꯃꯌꯥꯝꯁꯨ ꯁꯧꯒꯤ ꯃꯄꯥꯟꯁꯦ ꯀꯪꯍꯜꯂꯒ ꯊꯝꯕꯤꯌꯨꯀꯣ ꯁꯤꯜꯂꯧ ꯁꯧꯒꯤꯗꯣ ꯑꯗꯨꯗꯣ ꯆꯥ ꯂꯣꯜꯂ ꯊꯛꯄ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯍꯥꯎꯋꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏ ꯂꯣꯏꯁꯜꯂꯨꯔꯒꯦ ꯑꯩꯒꯤ ꯆꯥꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥ ꯑꯈꯣꯝꯕꯦꯝ ꯆꯥꯅ
ꯌꯥꯝ ꯇꯣꯏ ꯇꯣꯏꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯚꯤꯗꯤꯑꯣ ꯂꯣꯏꯁꯟꯕ ꯃꯇꯥꯡ ꯆꯥꯗꯅ ꯍꯦꯛꯇ ꯄꯠ ꯄꯠ ꯊꯥꯗꯠꯂꯒ ꯂꯣꯏꯁꯜꯂꯤ ꯀꯩ ꯍꯥꯏꯔꯛꯈꯤꯗꯣꯏꯅꯣ ꯉꯥꯏꯔꯒ ꯍꯦꯛꯇ ꯂꯣꯏꯒꯦꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯔꯦ ꯑꯗꯨꯅ ꯃꯥꯅ ꯁꯥꯎꯕ ꯌꯥꯝ ꯐꯖꯅ ꯍꯥꯏꯔꯝꯃꯒꯦ ꯏꯇꯥ ꯁꯥꯎꯕꯤꯒꯅꯨ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯟꯐꯝ ꯈꯪꯗꯅ ꯀꯣꯟꯅ ꯃꯈꯥ ꯍꯦꯛꯇ ꯅꯝꯗꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯟꯕꯅꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯖꯔꯒꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯎꯅꯔꯒꯦ